Akanba Cheksin Thourang की Marakta Council of Higher Secondary Education Manipur Louba Class 12 के exam Ngasidagi Houkhre Arts, Science amasung Commerce की maheiroi punna lishing kontramathoi chahum nifuni na sharuk yaduna pangthokliba exam asigi ngasi ahouba numitta English subject ta maheiroi shingna exam thari jariba myauna chingi tongan ba mafam sing ukrul senapati tamenglong khaupum kamjong none More, Mau, Maram, Kangpokpi, Churachandpur, Kanglatombi amadi Palel yauna punna center chamatara marida exam asigi center oire pangthokliba examination asida pamdaba thodok sing thoktanaba Manipur police na Akanba Cheksin Thourang lokhatle exam thaba lakhiba maheiroi singi guardian sing center dagi lakna lahenbagi thabak police personnel singna chathakhe exam center singda mathau pangthokliba oja singna ningthina mathau pangthokpagi khudam changdam aikhoi paumina poina chatuna yenglubada thingnarakhe council ge maikai dagi so exam asida maheiroi singna aranba pambai sizinnadanaba flying squad team humphunipan rom semduna akanba mongda yengsinbagi thabak chathare loinana exam center singi gate ta police amasung school authority na maheiroi sing amamamta oina check tawraba matung exam hall da changhankhe Amaromda Ngasidagi Houkhre Class 12 exam asi mai pakna pangthoknabagi damak Manipur ge Chief Minister N Birena makhal amadagi ban blockade amadi general strike na chingba tawdanaba appeal tawrakpa leikhre loinana exam asida saruk yagataba maheiroi singi mafamda Chief Minister amasung Education Minister na yaifa paujel so pirakhibane adumak pungarang thokhiba thodok amaga mari leidana ngasi ase sinthalepagi khongjang changsilagani haina Thourang tawramba aduna maram oiraga maheiroi amadi guardian singda aduki matik langtaknaba fawankhe tungda sinthalepagi khongjang adu class 12 ki exam asigi damak yenglaga yaithokhibadagi ngasi exam asi mapung phana pangthokpa hauba ngamkhibane Ngasidagi Houkhre Maski Tang Kulumdoi Fauba Pangthokadoriba Council of Higher Secondary Education Manipur Louba Class 12 ki examination yamna ingna singna pangthokli ayuki pung tara tabadagi Houkhre pung ama faubagi manungda loisingadaba ngasigi ahanba akogi subject English paper thoi adubu hariba tongan ba imfangi tongan ba jaga singda leiriba center singda yamna ingna singna parikha se pangthokpagi mong sing uba fange leiriba bagi center singi school singi oja singna yamna section na hariba paikha si yamna mong ta na marik chumna aduga yehena fazaba mongda pangthokpagi mong su uri nakalamoromda hariba examination asida pamdaba thodok thoktanabagi damakta Manipur police ki akogi section Thourang su yamna ningthijana akogi paikhale hariba hataki chahi gi oina pangthokliba adumlaba class 12 ki examination asida class science stream arts amadi commerce ki oina punna maheiroi asi lishing kunthraga mathoi chahunga nifuga nithoi romna hariba examination asida koi thari hujik fawbagi oina koi tongan ba infan gi akoi bida leiba center singda koina satuna yengba matamda hariba paikha se yamna ningthi sana ingna singna pangthokpagi mami chauna tari hiram asigi matangda paudam jariba cameraman anangaloina na nabukuma khawpam Times of Manipur CC Higher Secondary School Infan